ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯤꯕ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯡꯅ ꯑꯆꯧꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯃꯤꯡꯅ ꯇꯣꯝꯕ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯁꯤꯡꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯐꯩ ꯍꯥꯏꯗꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯌꯨꯝ ꯑꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗු ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯃꯧ ꯑꯍꯜ ꯑꯗꯨ ꯋꯥꯏ ꯇꯩꯔꯤꯅꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯆꯤꯡꯂꯤꯕ ꯂꯩꯏ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯑꯗꯨꯗ ꯋꯥꯏ ꯇꯩꯔꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯤꯡꯂꯤꯕ ꯂꯩꯏ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯋꯥꯏ ꯁꯤꯠꯂꯤ꯫ ꯃꯈꯣꯏꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯏ ꯆꯤꯡꯂꯤꯕꯁꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯖꯒꯥꯅꯤ ꯈꯪꯅꯕ ꯆꯤꯡꯂꯤꯕ ꯂꯩꯏꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯨꯅ ꯃꯧ ꯑꯍꯜꯒꯤꯅꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤꯒꯤꯅꯤ꯫ ꯃꯧ ꯑꯅꯤ ꯑꯗු ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯗꯨ ꯇꯧꯔꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯅ ꯋꯥꯏ ꯇꯩꯔꯤꯅꯤ ꯀꯥꯏꯅ ꯐꯗ꯭ꯔꯠ ꯍꯦꯛ ꯍꯥꯏꯈꯩꯇꯩꯅꯦ, ꯐꯖꯅ ꯌꯦꯡꯂꯒ ꯇꯩꯒꯦꯗꯤ ꯂꯣꯏ ꯆꯣꯡꯂꯦ꯫ ꯃꯧ ꯑꯍꯜ ꯑꯗꯨꯅ ꯍꯩꯃꯥ, ꯆꯣꯡꯂꯕ꯭ꯔꯣ ꯅꯪꯉꯣꯟꯗ? ꯁꯣꯏꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯍꯜ ꯑꯗꯨ ꯊꯋꯥ ꯁꯥꯗꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯔꯥꯗꯨ ꯄꯥꯏꯔꯒ ꯐꯗ꯭ꯔꯠ ꯍꯥꯏꯔꯒ ꯋꯥꯏ ꯇꯩꯈꯠꯂꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯑꯩꯅ ꯍꯥꯏꯔꯨꯕꯗꯒꯤ ꯊꯑꯣꯏꯅꯒꯤ ꯍꯦꯟꯅ ꯏꯁꯤꯡꯁꯦ ꯆꯣꯡꯍꯜꯂꯛꯏꯅꯦ ꯑꯗꯨꯏꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯨꯝꯆꯤꯠ ꯑꯗꯨ ꯃꯧ ꯑꯍꯜꯅ ꯋꯥꯏ ꯇꯩꯔꯤꯕ ꯑꯗꯣꯝꯗ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯃꯧ ꯑꯍꯜꯅ ꯍꯦ ꯑꯉꯥꯡ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ? ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯀꯩꯅꯣ, ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ? ꯍꯣ, ꯋꯥꯏꯕꯨ ꯑꯗꯨꯃꯥꯏꯅ ꯁꯤꯠꯅꯕ꯭ꯔꯣ? ꯀꯔꯤ ꯋꯥꯏ ꯈꯨꯁꯤꯠꯅꯣ? ꯁꯨꯝꯆꯤꯠꯇꯨꯅ ꯂꯣꯏꯅ ꯊꯦꯡꯉꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯋꯥꯏ ꯁꯤꯠꯂꯤꯅꯤ ꯒꯥꯏꯅ ꯃꯤꯒꯤ ꯀꯧꯊꯛꯁꯤꯗ ꯁꯤꯠꯆꯤꯟꯗꯦꯗ ꯈꯥꯛꯏꯅꯦ꯫ ꯀꯔꯤ ꯋꯥꯏꯁꯤꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯧ ꯑꯍꯜꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯅꯪꯉꯣꯟꯗ ꯊꯦꯡꯂꯕ꯭ꯔꯣ? ꯁꯣꯏꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯁꯥꯗ ꯃꯥꯒꯤ ꯋꯥꯏ ꯁꯤꯠꯄ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯤꯠꯂꯝꯃꯤ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯦ ꯁꯦꯝꯕ꯭ꯔꯥꯡ ꯑꯅꯥꯕꯤ ꯃꯥꯟꯕꯤ, ꯅꯪꯅ ꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ? ꯀꯔꯤ? ꯑꯩꯕꯨ ꯁꯦꯝꯕ꯭ꯔꯥꯡ ꯑꯅꯥꯕꯤ ꯃꯥꯟꯕꯤ ꯒꯥꯏꯗꯅ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯁꯛꯇꯥꯃꯛꯅ ꯁꯒꯣꯜ ꯂꯨꯈ꯭ꯔꯥꯕꯤ ꯍꯦꯛ ꯃꯥꯟꯈꯩ꯫ ꯍꯦ, ꯅꯪ ꯌꯥꯝ ꯍꯧꯔꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯋꯥꯏ ꯇꯩꯕꯗ ꯏꯁꯤꯡ ꯈꯔ ꯆꯣꯡꯈꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯑꯣꯏꯅ ꯑꯩꯉꯣꯟꯗ ꯋꯥꯏ ꯁꯤꯠꯆꯤꯜꯂꯛꯏꯁꯦ? ꯍꯣ, ꯑꯩꯁꯨ ꯁꯣꯏꯕ, ꯅꯪꯅ ꯁꯣꯏꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯁꯣꯏꯔꯤꯕ꯫ ꯁꯛꯇꯥꯁꯤꯒ ꯌꯦꯡꯅꯤꯡꯗꯕꯅ ꯅꯣꯡꯉꯥꯟꯕꯒ ꯈꯠꯅꯕ ꯍꯧꯗꯣꯏꯒꯤ ꯍꯦꯛ ꯇꯧꯔꯗꯅ꯫ ꯍꯦ, ꯁꯣꯏꯕꯗꯤ ꯀꯩꯅꯣ? ꯅꯪꯒꯤꯗꯣ ꯊꯑꯣꯏꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ? ꯅꯪꯅ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ꯫ ꯍꯥ, ꯂꯥꯛꯑꯣ ꯊꯥꯔꯣ ꯂꯥꯛꯑꯣ꯫ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯅꯤꯅꯦ꯫ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯈꯨꯇꯨꯝꯁꯤꯅ ꯁꯨꯗꯒꯦ ꯂꯥꯛꯑꯣ꯫ ꯍꯦ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯤꯅꯤ ꯅꯪ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯧꯈꯤꯗꯦꯅ, ꯅꯪꯅꯗ ꯍꯥꯟꯅ ꯍꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯅꯤ ꯑꯗꯨ ꯀꯟꯅ ꯈꯠꯅꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯗꯨ ꯇꯥꯔꯤꯕ ꯇꯣꯝꯆꯧ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯌꯨꯛꯀꯤ ꯃꯧ ꯑꯅꯤꯒꯤ ꯆꯤꯟ ꯀꯥꯡꯖꯩ ꯍꯧꯈ꯭ꯔꯦ꯫ ꯑꯃꯅ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯉꯝꯅꯗ꯭ꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯆꯤꯟ ꯀꯥꯡꯖꯩꯒꯤ ꯁꯥꯟꯅꯔꯣꯏ ꯑꯅꯤꯁꯦ꯫ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯇꯣꯝꯆꯧꯒꯤ ꯂꯣꯏꯅꯕꯤ ꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ, ꯃꯣꯏ ꯃꯄꯥ, ꯌꯥꯔꯦ ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯃꯩꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ, ꯑꯩꯅꯦ ꯑꯃꯨꯛꯇ ꯆꯥꯏꯊꯔꯛꯈꯤꯒꯦ꯫ ꯅꯪ ꯁꯤꯗꯤ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯆꯤꯟ ꯀꯥꯡꯖꯩ ꯇꯥꯔꯤꯉꯩꯗ ꯑꯣꯟꯊꯣꯛꯅ ꯌꯦꯠꯈ꯭ꯔꯦꯗ꯫ ꯍꯣꯏ, ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ, ꯑꯩ ꯃꯩꯁꯦ ꯍꯧꯒꯠꯄꯤꯔꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯃꯩ ꯑꯗꯨ ꯀꯟꯅ ꯍꯧꯒꯠꯂꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯃꯩ ꯍꯧꯒꯠꯂꯤꯉꯩ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯈꯠꯅꯕ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯍꯩꯃꯥ, ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯃꯣꯏꯒꯤ ꯈꯠꯅꯕꯁꯦ꯫ ꯑꯣꯟꯊꯣꯛꯄ ꯏꯃꯧ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯤꯡꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤ, ꯅꯨꯄꯤ ꯉꯥꯛꯇꯅꯤꯀꯣ꯫ ꯍꯩꯅ ꯃꯔꯣꯜ ꯑꯃ ꯁꯤꯡꯂꯤꯕ, ꯃꯣꯏꯅ ꯍꯩ ꯁꯤꯡꯃꯟꯗꯅ ꯌꯨꯝ ꯑꯁꯤꯁꯨ ꯃꯌꯥꯏꯗ ꯌꯦꯟꯅ ꯊꯣꯛꯑꯦ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨꯅ
ꯌꯨꯝ ꯃꯅꯤꯡ ꯑꯁꯤꯗ ꯁꯪꯇꯞ ꯑꯃ ꯇꯞꯊꯔꯒ ꯂꯩꯍꯜꯂꯦ꯫ ꯌꯥꯝ ꯍꯩ, ꯁꯤꯟꯕ ꯂꯥꯡꯕ ꯌꯥꯝ ꯍꯩ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯃꯊꯟꯇ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯑꯆꯧꯕꯅ "ꯍꯦ ꯇꯣꯝꯕ, ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯎꯕꯤꯗꯣ ꯐꯥꯖꯤꯜꯂꯨ꯫ ꯍꯦꯔꯥ, ꯑꯩ ꯂꯩꯅ ꯃꯥꯒꯨꯝꯕꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯎꯁꯤꯠꯇꯕ ꯍꯧꯔꯛꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯀꯣ" ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩ ꯍꯧꯖꯤꯛꯀꯤ ꯈꯨꯍꯥꯏꯗꯨ ꯌꯥꯕ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛꯀꯤ ꯈꯨꯍꯥꯏꯗꯨꯗ ꯃꯣꯏ ꯁꯣꯏꯗꯅ ꯀꯤꯔꯝꯂꯅꯤ꯫ ꯌꯥꯏꯌꯦ ꯑꯁꯤ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯅꯣꯛꯂꯤ꯫ ꯁꯣꯝꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯏꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯥ, ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯑꯝꯇ ꯂꯥꯎꯀꯣ꯫ ꯍꯣ ꯇꯥꯆꯧꯁꯨ ꯏꯇꯩꯃ ꯍꯨꯏ ꯑꯉꯥꯎꯕꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯐꯥꯖꯤꯜꯂꯨ꯫ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝ ꯈꯣꯡꯗꯅ ꯈꯠꯅꯕ ꯍꯧ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨꯅ꯫ ꯂꯥꯎꯈꯣ ꯑꯝꯇ ꯌꯥꯝ ꯊꯨꯅ꯫ ꯍꯣꯏ ꯑꯩ ꯂꯧꯔꯒꯦꯀꯣ꯫ ꯑꯣ ꯇꯥꯆꯧꯁꯨ ꯏꯇꯩꯃ ꯍꯨꯏ ꯑꯉꯥꯎꯕꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ꯫ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯗꯨꯝ ꯈꯣꯡꯗꯅ ꯈꯠꯅꯕ ꯍꯧ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯥ ꯍꯥꯟꯅ ꯐꯥꯖꯤꯜꯂꯨ꯫ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕ ꯅꯨꯄꯤ? ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥ ꯈꯨꯍꯥꯏꯗꯨꯗ ꯃꯊꯃꯣꯏ ꯄꯦꯟꯖꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ ꯑꯗꯨꯅꯤꯗꯅ, ꯌꯥꯔꯦ ꯌꯥꯝ ꯍꯩꯈ꯭ꯔꯦ꯫ ꯃꯧ ꯑꯍꯜꯅ ꯅꯨꯄꯥ, ꯅꯅꯥꯎ ꯅꯨꯄꯥꯗꯤ ꯀꯌꯥꯗ ꯍꯩꯅ ꯈꯨꯝꯂꯛꯏꯅꯤ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯈꯣꯏꯒꯤꯅ ꯑꯩꯅ ꯇꯥꯛꯇ꯭ꯔꯗꯤ ꯍꯩꯇꯦꯅꯦ꯫ ꯍꯦꯔꯥ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯍꯦ ꯑꯉꯥꯡ, ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯅꯃꯥꯒꯨꯝꯕꯤ ꯅꯇꯩꯃꯁꯤꯗ ꯅꯪꯅ ꯍꯨꯏ ꯑꯉꯥꯎꯕꯤ ꯀꯥꯏꯗꯤ ꯀꯩꯅꯣ? ꯇꯣꯝꯕ ꯃꯌꯥꯝꯕꯅ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯑꯩ ꯀꯩ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ? ꯅꯪꯁꯦ ꯄꯨꯔꯥ ꯑꯄꯪꯅꯤ꯫ ꯆꯠꯂꯣ, ꯅꯪꯅ ꯉꯝꯅꯕ ꯈꯨꯝꯂꯨꯁꯣ꯫ ꯍꯣꯏ ꯑꯩ ꯊꯣꯛꯄ ꯈꯨꯝꯃꯒꯦ꯫ ꯀꯩꯅꯣ ꯇꯥꯆꯧꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯦꯅ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯅꯣꯏ ꯅꯇꯩꯃꯅ ꯍꯥꯏꯌꯨꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯍꯦ, ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯅꯇꯩꯃꯗ ꯍꯨꯏ ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯗꯣ? ꯑꯩꯁꯨ ꯑꯩꯅ ꯍꯥꯏꯒꯦꯗꯅ ꯍꯥꯏꯕ ꯅꯠꯇꯦ, ꯅꯣꯏ ꯅꯅꯥꯎꯄꯤꯅ ꯍꯥꯏꯌꯨꯅ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯈꯪꯍꯧꯗꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯃꯥꯅ ꯃꯆꯥ ꯐꯨꯕꯒꯨꯝ ꯃꯅꯥ ꯂꯩꯗꯨꯅ ꯈꯨꯄꯥꯡꯅ ꯊꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯅꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯈꯠꯅꯕ ꯇꯥꯔꯝꯕ ꯇꯣꯝꯆꯧ ꯑꯗꯨ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯐꯨꯈ꯭ꯔꯦ, ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯊꯤꯅ ꯐꯨꯕꯤꯈ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯗꯀꯣ ꯇꯣꯝꯆꯧ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯨꯝꯍꯩꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯧ ꯑꯍꯜꯅ ꯍꯥꯎꯈ꯭ꯔꯦ, ꯉꯁꯤꯒꯤ ꯌꯦꯟ ꯊꯣꯡꯕꯁꯤꯃꯨꯛ ꯍꯥꯎꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯑꯩꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯆꯥꯅꯤꯡꯕ ꯃꯤꯁꯨ ꯂꯩꯔꯝꯗꯣꯏꯅꯤꯀꯣ꯫ ꯃꯧ ꯑꯍꯜꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯍꯥꯌꯣ, ꯅꯣꯡ ꯐꯥꯗꯣꯛ ꯌꯦꯟ ꯆꯥꯕꯅꯤꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯤ ꯃꯥꯜꯂꯦ꯫ ꯌꯦꯟ ꯒꯥꯏꯅ ꯑꯩꯈꯣꯏꯗꯤ ꯈꯤꯔꯦ ꯅꯨꯡꯇꯤꯒꯤ ꯆꯥꯃꯟꯗꯅ꯫ ꯅꯣꯛꯆꯅꯤꯡꯉꯦꯗꯀꯣ ꯑꯩꯗꯤ꯫ ꯌꯦꯟ ꯑꯃ ꯐꯥꯎ ꯂꯩꯗꯨꯅ ꯆꯥꯕ ꯉꯝꯗꯕ ꯃꯥꯅꯁꯨ ꯅꯨꯡꯇꯤꯒꯤ ꯌꯦꯟ ꯆꯥꯏ ꯒꯥꯏꯗꯅ ꯍꯥꯏꯔꯤꯅꯤꯅꯦ꯫ ꯀꯥꯟꯅꯗꯦ, ꯌꯦꯟ ꯊꯣꯡꯕ ꯑꯔꯦꯝꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤꯁꯤꯗ ꯍꯨꯏ ꯆꯥꯖꯦꯟꯕꯤ ꯑꯃ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤꯒꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯧ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯥꯟꯅꯗꯦ, ꯉꯁꯥꯏ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯂꯩꯔꯛꯄ ꯁꯔꯦꯡꯗꯣ ꯑꯝꯇ ꯊꯣꯡꯂꯒ ꯆꯥꯔꯨꯈꯤꯒꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯧ ꯑꯍꯜꯒꯤ ꯅꯨꯄꯥ ꯑꯆꯧꯕꯗꯨ ꯃꯆꯤꯟꯅ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨꯋꯥ ꯀꯥꯝꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁ, ꯀꯩꯅꯣ ꯅꯨꯄꯤ, ꯅꯪꯕꯨ ꯍꯦꯟꯖꯥꯡ ꯑꯃꯇ ꯂꯩꯇ꯭ꯔꯕꯣ? ꯃꯣꯔꯣꯛꯇꯪ ꯃꯦꯠꯂꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯔꯣꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯃꯤ? ꯑꯁ ꯅꯨꯄꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯁꯣꯝꯗ ꯑꯩꯅ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯁꯥꯔꯤꯉꯩꯁꯤꯗ ꯅꯪꯁꯤꯗꯤꯅꯦ ꯑꯩ ꯆꯣꯞꯅꯕꯗ ꯁꯤꯟꯗꯨꯅꯇ ꯂꯩ꯫ ꯑꯁꯤ ꯍꯥꯏꯅ ꯃꯧ ꯑꯍꯜ ꯑꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯕꯨ ꯁꯤꯗ꯭ꯔꯗꯤ ꯖꯥꯠ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯆꯥꯛ ꯆꯥꯕ ꯃꯣꯏꯅꯁꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯕꯒ ꯁꯥꯔꯗꯅ꯫ ꯀꯥꯟꯅꯄꯣꯟꯇꯦ, ꯉꯁꯥꯏ ꯂꯩꯔꯛꯄ ꯁꯔꯦꯡꯗꯣ ꯊꯣꯡꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯕ ꯑꯗꯨ ꯃꯈꯨꯠꯇ ꯁꯧꯒ꯭ꯔꯤ ꯃꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯁꯦ, ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯥꯏꯅꯦ? ꯑꯩꯅ ꯁꯧꯒ꯭ꯔꯤ ꯈꯔ ꯍꯦꯛꯂꯛꯄꯅꯤ, ꯏꯗꯣꯝꯆꯥ ꯃꯦꯝꯇꯣꯝ ꯍꯣꯏꯗꯒꯤ꯫ ꯁꯤ ꯑꯣꯏꯅ ꯊꯣꯡꯂꯁꯤ꯫ ꯉꯁꯥꯏꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯔꯝꯕ ꯃꯧ ꯑꯍꯜ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯔꯦꯡ ꯊꯣꯡꯅꯤ ꯒꯥꯏꯅ ꯁ꯭ꯋꯥꯏꯗ ꯂꯥꯎꯔꯝꯕ ꯅꯨꯄꯤꯗꯣ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯆꯥꯗꯧꯔ ꯃꯥꯜꯂꯦ꯫ ꯍꯣꯏꯅꯦ, ꯁꯧꯒ꯭ꯔꯤꯗꯤ ꯏꯪꯈꯣꯜꯒꯤ ꯁꯔꯦꯡꯅꯤꯀꯣ꯫ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤ, ꯑꯃꯨꯛꯇ ꯄꯦꯟꯅ ꯅꯣꯛꯈꯤꯒꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯛꯁꯤ ꯍꯠꯂꯤ꯫
ꯑꯄꯪ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯁꯤ ꯃꯥꯅ ꯑꯩꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯁꯣꯐꯜꯂꯦ ꯑꯁ ꯅꯥꯏꯍꯦ ꯀꯔꯤ ꯃꯤꯒꯤ ꯃꯀꯣꯛꯁꯤꯗꯕꯨ ꯀꯛꯁꯤ ꯄꯪ ꯑꯊꯜꯂꯦ ꯅꯪꯅ ꯍꯧꯖꯤꯛꯀꯤ ꯍꯦꯟꯖꯥꯡ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯤꯅ ꯏꯗꯣꯝꯆꯥ ꯃꯦꯝꯇꯣꯟ ꯍꯣꯏꯗꯒꯤ ꯍꯦꯛꯂꯨꯔꯒ ꯅꯪꯁꯦ ꯄꯨꯔꯥ ꯑꯄꯪꯅꯤ ꯁꯧꯒ꯭ꯔꯤ ꯄꯨꯔꯛꯑꯦꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯍꯦꯟꯖꯥꯡ ꯍꯥꯎꯇꯕꯗ ꯑꯗꯨꯝ ꯆꯥꯕ ꯃꯥꯟꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯏꯟꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯝꯕ ꯇꯣꯝꯆꯧ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯡꯉꯥꯏꯔꯤꯍꯦ ꯀꯨꯝꯍꯩꯁꯦ ꯁꯤꯅꯤ ꯀꯩꯅꯣ ꯏꯆꯥ ꯏꯃꯧ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯃꯧ ꯑꯅꯤꯁꯦ ꯅꯣꯡꯃꯒꯤ ꯈꯠꯅꯍꯧꯗꯕꯒ ꯌꯥꯄꯣꯟꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯦ ꯌꯦꯡꯕꯕꯨ ꯍꯩꯔꯗꯤ ꯁꯤꯁꯨ ꯀꯨꯝꯍꯩ ꯃꯈꯜ ꯑꯃꯅꯤ ꯂꯩꯃꯅ ꯌꯥꯔꯤꯁꯦ ꯃꯣꯏꯕ ꯇꯥꯖꯅꯤꯡꯗ꯭ꯔꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕꯤꯔꯛꯀꯅꯨ ꯀꯩ ꯀꯥꯟꯗꯕꯗ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯃꯇꯨꯅ ꯉꯝꯕ ꯉꯥꯛꯇ ꯃꯧꯅꯦꯅ ꯇꯧꯔꯤꯕ ꯑꯅꯤꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯠꯅꯗꯨꯅꯇ ꯂꯩ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ ꯃꯈꯣꯏ ꯃꯧ ꯑꯅꯤꯒꯤ ꯂꯥꯟꯕꯨꯡ ꯑꯣꯏꯔꯦ ꯐꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯣ ꯂꯩꯕꯥꯛ ꯃꯆꯥꯁꯥ ꯅꯣꯏꯁꯨ ꯃꯧ ꯊꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯁꯤꯒꯨꯝꯕ ꯊꯤꯌꯨꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯝꯍꯩ ꯃꯈꯜ ꯃꯈꯜ ꯌꯥꯝ ꯎꯕ ꯐꯪꯒꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯁꯨ ꯐꯠꯇꯦ ꯃꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯔꯕꯗꯤ ꯃꯧ ꯑꯅꯤꯁꯤꯁꯨ ꯐꯦ ꯍꯥꯏꯕ ꯉꯝꯃꯣꯏꯗꯕꯅꯤ ꯀꯔꯝ ꯀꯥꯟꯗ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥ ꯑꯅꯤꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅꯦꯛꯅ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯔꯣꯏ ꯑꯩꯗꯤꯅꯦ ꯃꯣꯏꯒꯤ ꯃꯁꯛꯁꯤꯡꯁꯦ ꯌꯦꯡꯅꯤꯡꯗꯗꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯇ꯭ꯔꯕꯅꯤ ꯃꯅꯤꯡꯂꯣꯝꯒꯤ ꯁꯝꯕꯜꯁꯦ ꯑꯁꯤ ꯑꯣꯏꯅ ꯀꯥꯜꯂꯒ ꯊꯣꯛꯂꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯐꯔꯦ ꯃꯣꯏ ꯃꯄꯥ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯇꯧꯕꯤꯔꯣ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯗꯨ ꯊꯤꯕꯤꯔꯤ ꯇꯣꯝꯆꯧꯁꯨ ꯆꯥꯛ ꯆꯥꯔꯕꯗꯣ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯊꯕꯛ ꯄꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯄꯥꯃꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯥꯖꯤ ꯂꯥꯛꯄꯤꯔꯕ꯭ꯔꯣ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯦꯡꯂꯛꯏꯅ ꯉꯁꯤꯗꯤ ꯅꯪ ꯅꯃꯥꯕꯣꯛꯅ ꯆꯥꯛ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯁꯥꯎꯗꯦꯗ ꯕꯥꯖꯤ ꯀꯩꯗꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯕꯥꯖꯤꯁꯨ ꯊꯕꯛ ꯇꯧꯕꯤꯔꯨꯔꯣ ꯑꯩꯁꯨ ꯑꯁꯣꯝꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯇꯣꯝꯆꯧ ꯑꯗꯨ ꯃꯤꯌꯥꯝꯅ ꯅꯨꯡ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯌꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯇꯣꯝꯕ ꯃꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯤꯔꯝꯃꯤ ꯁꯦ ꯍꯟꯗꯛ ꯊꯥꯁꯤꯃꯒꯤ ꯈꯨꯠꯁꯨꯃꯟꯅꯤ ꯐꯔꯦꯗ ꯁꯦꯜꯁꯦ ꯀꯥꯏꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯃꯁꯤꯅ ꯇꯨꯡꯁꯤꯜꯂꯒ ꯌꯨꯝ ꯑꯃ ꯇꯣꯉꯥꯟꯅ ꯁꯥꯗꯕ ꯌꯥꯗꯕꯅꯤ ꯑꯁ ꯅꯪꯅ ꯌꯨꯝ ꯁꯥꯕꯗ ꯇꯧꯂꯦ ꯑꯗꯨꯏ ꯁꯔꯨꯛ ꯉꯥꯔꯤ ꯉꯇꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯑꯣꯏꯅ ꯈꯔ ꯂꯩꯁꯤꯟꯁꯤꯗꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯒꯥꯏꯗꯣ ꯆꯥꯕꯗꯤ ꯌꯥꯕꯅꯤ ꯍꯣ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯗꯨꯗꯤꯅꯦ ꯍꯌꯦꯡ ꯌꯨꯝꯒ ꯇꯣꯉꯥꯟꯅ ꯁꯥꯔꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯆꯥꯁꯤ ꯌꯨꯝꯒ ꯄꯨꯜꯂꯤꯉꯩꯁꯤꯗꯗꯤꯅꯦ ꯍꯦꯟꯖꯥꯡ ꯑꯍꯥꯎꯕꯒ ꯊꯣꯡꯕ ꯌꯥꯄꯣꯟꯇꯦ ꯅꯣꯏ ꯅꯇꯩ ꯃꯁꯦ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯆꯤꯡꯊꯦꯛꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝ ꯑꯃꯗꯤ ꯁꯥꯕ ꯌꯥꯔꯛꯂꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯨꯡꯁꯤꯜꯂꯤꯕ ꯁꯦꯜꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕ ꯑꯗꯨ ꯀꯩꯊꯦꯜꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯍꯩꯔꯥ ꯈꯔ ꯂꯩꯔꯝꯃꯤ ꯄꯣꯠ ꯌꯣꯟꯕꯤ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩꯃꯥ ꯅꯪꯕꯨ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦꯕꯣ ꯅꯪꯅ ꯂꯩꯔꯤꯕ ꯍꯩꯔꯥꯁꯤꯕꯨ ꯀꯅꯥꯒꯤꯅꯣ ꯅꯪ ꯅꯨꯄꯤꯒꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ ꯑꯩ ꯆꯥꯅꯤꯡꯉꯤ ꯑꯗꯨꯒꯤ ꯂꯩꯔꯤꯅꯤ ꯐꯩ ꯅꯨꯄꯤ ꯂꯨꯅ ꯇꯧꯀꯣ ꯍꯣꯏ ꯇꯧꯒꯦꯕꯣ ꯇꯧꯁꯨ ꯑꯗꯨꯝ ꯇꯧꯋꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯋꯤꯗ ꯐꯩ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯏ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯏꯕꯨꯡꯉꯣ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯗꯤꯅꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯗ ꯈꯨꯜꯁꯤꯗ ꯃꯃꯤꯡ ꯆꯠꯂꯕꯅꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯕꯗ ꯃꯃꯤꯡ ꯆꯠꯂꯦꯕ ꯑꯕꯣ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯇꯣꯝꯕꯁꯨ ꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯏ ꯏꯜꯂꯤ ꯑꯗꯣ ꯑꯕꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯄꯣꯠ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯐꯅ ꯐꯒꯨꯝ ꯇꯧꯔꯝꯕꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯋꯥ ꯂꯧꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯍꯟꯅ ꯌꯦꯡꯗꯕ ꯉꯝꯃꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯒ ꯑꯣꯏꯔꯝꯂꯗꯤꯅꯦ
ꯊꯣꯡ ꯂꯣꯟꯖꯤꯜꯂꯒ ꯃꯩ ꯊꯥꯔꯒ ꯍꯥꯠꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯩꯃꯅ ꯃꯩ ꯃꯄꯥ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯉꯨꯒꯦ ꯀꯔꯤꯅꯣꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯨꯗ ꯑꯩꯗꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯤ ꯌꯦꯂꯥꯡꯀꯦꯡꯉꯣꯏꯁꯦ ꯊꯣꯡꯖꯤꯜꯂꯒꯦ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯕꯥꯕꯥ ꯇꯣꯝꯕ ꯀꯔꯤ ꯂꯩꯔꯒꯦ ꯏꯆꯥꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯣ ꯑꯩꯁꯦ ꯌꯨꯝ ꯑꯃ ꯇꯣꯉꯥꯟꯅ ꯁꯥꯔꯒꯦ ꯇꯧꯕ ꯑꯗꯨꯅ ꯏꯪꯈꯣꯜꯁꯦ ꯕꯥꯕꯥꯅ ꯑꯃꯨꯛꯇ ꯌꯦꯟꯅ ꯊꯣꯛꯄꯤꯔꯣ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯅꯤ ꯏꯆꯥꯕꯨ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯒꯦꯕ ꯐꯩ ꯏꯄꯥꯅꯅꯦ ꯏꯪꯈꯣꯜꯁꯦ ꯅꯪꯒꯤ ꯁꯔꯨꯛ ꯌꯦꯟꯅ ꯄꯤꯔꯒꯦ ꯅꯪꯗ ꯆꯧꯁꯨ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯪꯕ ꯅꯨꯃꯤꯠ ꯑꯃꯗ ꯌꯦꯟꯅ ꯊꯣꯛꯄꯤꯔꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯆꯧꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯅ ꯌꯦꯟꯅ ꯊꯣꯛꯄꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤꯅ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯑꯣꯏꯍꯜꯂꯝꯃꯤ ꯇꯣꯝꯕꯅ ꯑꯩꯒꯤꯁꯦ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯊꯨꯒꯥꯏꯕꯤꯔꯣ ꯑꯩꯒꯤ ꯖꯒꯥꯗ ꯌꯨꯝ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯌꯨꯝ ꯁꯥꯕ ꯌꯥꯔꯔꯣꯏ ꯇꯣꯝꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯧ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯏ ꯑꯗꯨꯒ ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏꯅ ꯎꯆꯦꯛꯇꯧꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ ꯀꯩꯅꯣꯗ ꯇꯥꯆꯧ ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯔꯒꯦ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯇꯥꯆꯧꯁꯨ ꯇꯥꯆꯧꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯌꯨ ꯀꯩꯅꯣ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯔꯤꯅꯣ ꯑꯃꯨꯛ ꯆꯤꯔꯣꯜ ꯇꯧꯏ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯈꯪꯂꯦ ꯍꯥꯏꯕꯀꯣ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯒ ꯑꯃꯨꯛ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣ ꯌꯨꯝꯕꯨ ꯍꯦꯛꯇ ꯄꯪꯁꯥ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯁꯦꯜ ꯂꯩꯇꯅ ꯌꯨꯝ ꯍꯦꯛꯇ ꯁꯥꯕ ꯌꯥꯕ꯭ꯔꯕ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯌꯨ ꯀꯥꯏꯅ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯃꯗꯤ ꯑꯆꯧꯕ ꯑꯅꯤ ꯑꯗꯨ ꯃꯔꯩ ꯇꯧꯔꯤ ꯇꯣꯝꯆꯧ ꯃꯆꯥ ꯑꯅꯤꯕꯨ ꯈꯝꯖꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯈꯣ ꯏꯆꯥꯁꯥ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯁꯦ ꯏꯪꯈꯣꯜꯁꯦ ꯑꯇꯣꯝꯕ ꯅꯪꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯂꯧꯔꯣ ꯑꯗꯨꯒ ꯌꯨꯝ ꯑꯗꯨ ꯁꯥꯔꯣ ꯑꯗꯨꯒꯅꯦ ꯑꯆꯧꯕ ꯅꯪꯅ ꯌꯨꯝ ꯁꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯁꯤ ꯑꯣꯏꯔꯣ ꯃꯄꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯆꯧꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯅꯣꯗ ꯄꯥꯕ ꯅꯆꯥꯕꯤꯕ ꯑꯍꯜ ꯂꯩꯅ ꯃꯃꯥꯡꯗ ꯂꯩꯒꯗꯕꯅꯤ ꯀꯩꯅꯣ ꯇꯣꯝꯕ ꯑꯆꯧꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯔꯣ ꯅꯌꯨꯝ ꯑꯃ ꯁꯥꯔꯒ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯩꯅ ꯊꯨꯒꯥꯏꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯅꯤ ꯑꯗꯨ ꯌꯥꯔꯣꯏ ꯌꯨꯝꯁꯦ ꯊꯨꯒꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯨꯝꯁꯦ ꯊꯨꯒꯥꯏꯔꯒ ꯑꯩꯈꯣꯏ ꯀꯥꯏꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯝ ꯇꯧꯔꯁꯤ ꯏꯄꯥꯒꯤ ꯇꯣꯝꯕ ꯅꯪ ꯇꯥꯆꯧꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯁꯤꯗ ꯄꯨꯂꯞ ꯂꯩꯔꯁꯤ ꯅꯪ ꯇꯥꯆꯧꯅ ꯌꯨꯝ ꯁꯥꯕ ꯉꯝꯃꯀꯥꯟꯗ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯁꯅꯤ ꯃꯇꯝꯗꯨꯗ ꯅꯪꯒꯤꯁꯨ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯅꯪꯒꯤ ꯌꯨꯝ ꯐꯖꯕꯗꯣ ꯁꯥꯔꯣꯀꯣ ꯑꯗꯨ ꯌꯥꯔꯣꯏꯗ ꯄꯥꯕ ꯑꯩꯗꯤ ꯉꯁꯤ ꯍꯌꯦꯡꯗꯒꯤ ꯌꯨꯝ ꯁꯥꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯃꯤꯒ ꯂꯣꯏꯅ ꯅꯦꯛꯁꯤꯜꯂꯨꯔꯕꯅꯤ ꯑꯗꯨꯅ ꯌꯥꯔꯣꯏ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯔꯅꯤ ꯅꯣꯏꯅ ꯃꯃꯥꯡ ꯊꯪꯕ ꯇꯥꯆꯧꯒꯤ ꯁꯔꯨꯛꯁꯤꯗ ꯇꯥꯆꯧꯍꯣꯏꯒ ꯄꯨꯟꯅ ꯄꯥꯈꯠꯂ ꯀꯩꯅꯣ ꯈꯜꯂꯒ ꯂꯩꯔꯣ ꯇꯥꯆꯧꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎ ꯑꯆꯧꯕꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛꯅꯤꯕꯒꯤ ꯃꯑꯣꯡꯗ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯒꯗ꯭ꯔꯣ ꯍꯥ ꯑꯗꯨꯒ ꯄꯥꯕꯒ ꯏꯃꯥꯒꯗꯤꯅꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯅꯪꯒ ꯂꯩꯒꯗꯕ ꯑꯍꯜꯂꯩꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯕꯒ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯇꯥꯆꯧꯅ ꯌꯨꯝ ꯁꯥꯕ ꯉꯝꯗ꯭ꯔꯗꯤ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯕ ꯇꯥꯕꯅꯤ ꯑꯗꯨ ꯇꯜꯂꯒꯅ ꯃꯅꯤꯡ ꯊꯪꯕ ꯌꯨꯝ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯂꯧꯔꯣ ꯑꯩꯅ ꯃꯃꯥꯡ ꯊꯪꯕꯁꯦ ꯂꯧꯔꯒꯦ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩꯒꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯗ꯭ꯔꯤꯐꯥꯎ ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯊꯨꯒꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯪꯅ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕꯣ ꯑꯩꯗꯤꯅꯦ ꯑꯗꯣꯗ ꯈꯪꯗꯦ ꯑꯩ ꯌꯨꯝ ꯑꯃ ꯁꯥꯔꯅꯤ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯑꯃꯟꯕ ꯌꯨꯝꯁꯦ ꯊꯨꯒꯥꯏꯔꯅꯤ ꯁꯤꯗ ꯀꯅꯥꯅꯁꯨ ꯊꯤꯡꯂꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯊꯤꯡꯗꯧꯔꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤ ꯑꯩ ꯍꯪꯆꯤꯠꯃꯛ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯑꯅꯧꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯍꯧꯔꯅꯤ ꯌꯨꯝ ꯑꯁꯤꯕꯨ ꯍꯦꯛ ꯊꯨꯒꯥꯏꯒꯦ ꯇꯧꯕ ꯃꯤꯗꯣ ꯑꯩꯅ ꯃꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯅꯤ ꯑꯁꯨꯝꯅ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯃꯔꯩ ꯌꯦꯠꯅꯔꯝꯕꯗꯒꯤ ꯃꯈꯨꯠ ꯌꯥꯎꯅꯔꯛꯂꯝꯃꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯅ ꯃꯆꯥꯅꯤꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯥꯝꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯃꯧ ꯑꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯈꯥꯝꯖꯤꯟꯕꯒꯤ ꯃꯍꯨꯠꯇ
ꯃꯈꯣꯏꯅ ꯍꯦꯟꯅ ꯅꯨꯄꯥꯁꯤꯡꯗꯨꯗ ꯏꯟꯁꯤꯜꯂꯤ꯫ ꯃꯧ ꯑꯍꯜꯅ ꯐꯖꯤꯜꯂꯦ ꯅꯨꯄꯥ, ꯃꯊꯛꯀꯤ ꯑꯍꯜꯅꯤꯁꯨ ꯈꯪꯗꯕ, ꯃꯤ ꯎꯁꯤꯠꯇꯕ, ꯁꯦꯜ ꯈꯔ ꯂꯩꯔꯦ ꯒꯥꯏꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯒꯥꯏꯗꯨꯅꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯅ ꯍꯣ ꯃꯈꯣꯏ ꯅꯨꯄꯥ, ꯃꯤꯅ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤꯅꯦ ꯅꯊꯛꯀꯤ ꯑꯍꯜ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯍꯦꯛꯇ ꯐꯨꯖꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯏꯟꯁꯤꯜꯂꯤ꯫ ꯍꯨꯏꯗ ꯃꯄꯨꯅ ꯁꯨ ꯍꯥꯏꯅ ꯊꯧꯖꯤꯟꯕꯗ ꯃꯁꯣꯡ ꯐꯟꯒꯠꯇꯨꯅ ꯈꯣꯡꯕꯒꯨꯝ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯦꯟꯅ ꯈꯠꯅꯔꯛꯂꯝꯃꯤ꯫ ꯃꯧ ꯑꯍꯜ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯥꯡꯖꯧ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯥꯡꯖꯧ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯃꯈꯨꯠꯇ ꯊꯥꯡꯁꯤꯡ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯌꯥꯅꯒꯗꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯃ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯅꯆꯤꯟ ꯅꯅꯥꯎ ꯊꯥꯡ ꯄꯥꯏꯅꯗꯨꯅ ꯌꯥꯅꯗꯣꯏ ꯁꯔꯨꯛ ꯂꯥꯎ, ꯅꯃꯥꯏꯕꯨ ꯅꯈꯣꯏꯒꯤ ꯊꯥꯡ ꯑꯗꯨꯅ ꯄꯦꯟꯅꯕ ꯌꯥꯜꯂꯨ ꯂꯥꯎꯑꯣ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯍꯥꯠꯅꯕ ꯌꯦꯡꯗꯣꯏ ꯁꯔꯨꯛ ꯑꯩ ꯑꯣꯏꯅ ꯁꯤꯈ꯭ꯔꯒꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯅꯈꯣꯏꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ? ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯅꯃꯥ ꯅꯄꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ, ꯅꯆꯤꯟ ꯅꯅꯥꯎꯕು ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯕ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯅꯣꯏꯕꯨ ꯃꯤꯔꯣ? ꯍꯥ? ꯃꯤ ꯅꯠꯇꯦ ꯅꯣꯏꯗꯤ, ꯁꯥꯅꯦ ꯁꯥ, ꯃꯤ ꯃꯥꯟꯕ ꯁꯥ ꯍꯥꯏꯕꯗꯣ ꯅꯣꯏꯅꯦ꯫ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯅꯣꯏꯕꯨ ꯑꯩꯅ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯦ꯫ ꯅꯣꯏꯕꯨ ꯄꯣꯛꯂꯝꯗꯧ ꯁꯔꯨꯛ ꯏꯃꯤꯠꯇ ꯏꯆꯥ ꯍꯥꯏꯕꯗꯣ ꯎꯔꯝꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯂꯩꯃꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯅꯦ ꯅꯪꯕꯨ? ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯄꯥꯝꯃꯤ꯫ ꯃꯄꯥ ꯃꯃꯥ ꯃꯆꯤꯟ ꯃꯅꯥꯎ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇ꯭ꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ ꯃꯣꯏꯗꯤ꯫ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯇꯧꯍꯜꯂꯨ, ꯃꯣꯏꯒꯤ ꯃꯅꯤꯡ ꯇꯧꯍꯜꯂꯨ꯫ ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥꯁꯤꯡꯁꯦ ꯆꯌꯣꯛ ꯅꯥꯎꯌꯣꯛ ꯁꯣꯏꯅ ꯌꯣꯛꯂꯛꯂꯕ꯭ꯔꯅꯦ? ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥ ꯑꯅꯤꯁꯤꯗ ꯇꯥꯛꯈꯤꯕ ꯄꯥꯎꯇꯥꯛ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯏꯌꯥꯗ ꯆꯥꯒꯗꯕꯗꯣ ꯃꯈꯣꯏꯗ ꯄꯤꯖꯔꯛꯈꯤꯕ, ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯌꯣꯛꯆꯔꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯪꯂꯤꯕꯁꯦ? ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯗ ꯑꯣꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯥ ꯑꯣꯜꯂꯦ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯦ ꯁꯥ ꯑꯣꯜꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯉꯝ ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯍꯥꯏꯅꯔꯛꯂꯦ꯫ ꯌꯥꯔꯦꯅꯦ ꯃꯃꯥ ꯅꯪꯕꯨ, ꯇꯣꯛꯂꯣ ꯀꯩꯗꯧꯔꯒꯦ? ꯀꯞꯀꯅꯨ꯫ ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯅ ꯅꯨꯡꯒꯨꯝꯅ ꯀꯟꯈ꯭ꯔꯕ ꯅꯆꯥ ꯑꯅꯤꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯤꯊꯍꯟꯕ ꯉꯝꯂꯔꯣꯏꯅꯦ꯫ ꯃꯈꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯨꯕ ꯑꯩꯈꯣꯏꯗꯅ ꯏꯆꯥꯁꯤꯡꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯖꯕ, ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯈꯛꯇꯅꯤꯅꯦ꯫ ꯌꯥꯔꯦ ꯇꯣꯛꯂꯣꯀꯣ, ꯀꯞꯂꯅꯨ꯫ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤ ꯑꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯧ ꯑꯅꯤ ꯑꯗꯨꯗꯤ ꯇꯧꯖ ꯁꯥꯖꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯇꯨꯅ ꯂꯩ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯥꯏ ꯃꯧ, ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯥꯒꯩ ꯑꯃꯃꯝꯒꯤ ꯅꯤꯡꯉꯣꯜ ꯉꯥꯛꯇꯅꯤ꯫ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝ ꯅꯈꯣꯏꯒꯤ ꯅꯅꯝꯃ ꯅꯆꯟꯁꯤꯡ ꯑꯗꯨꯅ ꯇꯧꯔꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ? ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯣꯏꯅ ꯅꯄꯨꯔꯣꯏꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏꯅ ꯍꯦꯟꯅ ꯏꯟꯁꯤꯜꯂꯦꯕ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯅꯈꯣꯏꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯈꯣꯏꯁꯤꯗꯤ ꯃꯧ ꯌꯨꯝꯒꯥꯏꯕꯤ ꯍꯥꯏꯕꯗꯨ ꯅꯣꯏꯅꯤꯅꯦ꯫ ꯃꯧ ꯑꯍꯜꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯑꯩꯗ ꯆꯪꯖꯍꯧꯔꯒꯦ, ꯇꯥꯖꯅꯤꯡꯗ꯭ꯔꯦ꯫ ꯅꯨꯄꯥ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯑꯩ ꯆꯪꯉꯝꯃꯒꯦ, ꯀꯥꯗ ꯅꯪꯁꯨ ꯂꯥꯎ꯫ ꯁ꯭ꯋꯥꯏꯗꯅꯦ ꯍꯋꯥ ꯅꯨꯡꯁꯤꯠ ꯐꯠꯇꯦ, ꯑꯔꯦꯝꯕꯗ ꯋꯥꯊꯤ ꯋꯥꯆꯣꯏ ꯇꯥꯗꯣꯏ ꯁꯔꯨꯛ ꯂꯥꯎ, ꯑꯩꯒ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯔꯨꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ, ꯃꯁꯤ ꯄꯨꯝꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤꯅ ꯅꯨꯄꯥ ꯊꯣꯛꯇꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯤꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ, ꯂꯥꯟꯕꯨꯡ ꯑꯣꯏꯔꯦ꯫ ꯏꯆꯥ ꯏꯃꯧꯒꯤ ꯈꯠꯅꯐꯝ ꯂꯥꯟꯐꯝ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯃꯄꯥ ꯆꯠꯂꯁꯤ, ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯁꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯁꯤ꯫ ꯆꯠꯁꯤ ꯃꯃꯥ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ꯫ ꯂꯥꯟꯕꯨꯡ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯅꯤꯅ ꯀꯔꯤ ꯇꯧꯔꯨꯅꯤ? ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ,
ꯉꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤꯒꯤ ꯑꯄꯥꯝꯕ ꯇꯧꯖꯍꯧꯔꯁꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯇꯞꯊꯗꯨꯅ ꯂꯩꯔꯤꯕ ꯄꯥꯈꯟ ꯑꯗꯨꯗ ꯆꯪꯈꯤꯗꯨꯅ ꯐꯤ ꯈꯔ ꯌꯣꯝꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕꯗꯨ ꯗꯥꯔꯤ ꯃꯄꯥꯜꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯐꯤ ꯃꯌꯨꯝ ꯑꯃꯃꯝꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯃꯄꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯑꯆꯧꯕꯅ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯅꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯅꯈꯣꯏꯅꯤ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯇꯣꯝꯕꯅ ꯏꯃꯥ ꯕꯥꯕꯥ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈꯤꯅꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯃꯐꯝ ꯑꯁꯤ ꯌꯨꯝ ꯅꯠꯇ꯭ꯔꯦ ꯃꯐꯝ ꯑꯁꯤꯗꯤ ꯂꯥꯟꯕꯨꯡꯅꯦ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯤꯡꯒꯤ ꯂꯥꯟ ꯑꯗꯨ ꯌꯦꯡꯕ ꯉꯝꯃꯣꯏꯅꯦ ꯃꯃꯥ ꯃꯄꯥ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯛ ꯈꯪꯅꯗ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯏꯃꯥ ꯂꯩꯅꯤꯡꯗ꯭ꯔꯦ ꯑꯆꯧꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯁꯤꯗꯩꯗꯤ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯅꯆꯥꯅ ꯅꯨꯄꯤ ꯃꯋꯥ ꯂꯧꯔꯨꯕꯅ ꯏꯃꯥ ꯄꯥꯕꯕꯨ ꯑꯩꯅ ꯌꯥꯝꯅ ꯕꯤꯔꯥꯏꯗꯣꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯣꯝꯕꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯏꯃꯥ ꯏꯄꯥꯕꯨ ꯂꯥꯏꯊꯣꯛꯅ ꯂꯧꯔꯨꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯩꯗꯤ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯏꯃꯥ ꯄꯥꯕ ꯅꯈꯣꯏꯅꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯄꯤꯈꯤꯅꯨ ꯑꯗꯨꯒ ꯇꯥꯆꯧ ꯅꯅꯥꯎꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯏꯌꯥꯝꯕꯒꯤ ꯃꯐꯝꯗꯁꯨ ꯅꯅꯥꯎꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯅꯥꯎꯗ ꯅꯠꯇꯦ ꯅꯌꯥꯝꯕ ꯑꯩꯁꯨ ꯏꯅꯥꯎꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯤꯗꯩꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯏꯃꯥ ꯄꯥꯕꯕꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯍꯜꯂꯁꯤ ꯂꯥꯎ ꯇꯣꯝꯕ ꯏꯃꯥ ꯄꯥꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯗꯨꯅ ꯂꯥꯜ ꯍꯥꯏꯖꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯑꯅꯤꯅ ꯃꯃꯥ ꯃꯄꯥꯗ ꯂꯥꯜꯂꯦ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯔꯝꯃꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯣꯝꯆꯧ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯄꯥ ꯄꯦꯜꯂꯦ ꯏꯆꯥ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯒꯤ ꯇꯣꯝꯕ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯀꯣ ꯍꯣꯏꯃ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯥ ꯄꯥꯕ ꯑꯅꯤꯒꯤ ꯁꯦꯕꯥ ꯄꯦꯟꯅ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯊꯣꯛꯂꯛꯂꯒ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨꯅ ꯍꯣ ꯀꯩꯗꯧꯔꯤꯒꯦꯗ ꯑꯩꯅ ꯉꯁꯥꯏꯅ ꯋꯥ ꯑꯔꯨꯕ ꯑꯃ ꯈꯟꯅꯁꯤ ꯆꯪꯂꯣꯅ ꯍꯥꯏꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯉꯁꯤꯅꯦ ꯑꯩꯅꯅꯦ ꯏ ꯀꯥꯔꯛꯇꯅ ꯐꯨꯅꯤꯀꯣ ꯇꯟꯖꯥꯗꯨꯅ ꯃꯧ ꯑꯍꯜ ꯑꯗꯨꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯩꯊꯣꯔꯛꯂꯒ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦꯕ ꯌꯥꯝ ꯊꯨꯅ ꯂꯥꯛꯎ ꯑꯩꯅ ꯂꯥꯛꯎ ꯍꯥꯏꯔꯤꯉꯩꯗꯅꯦ ꯁꯠ ꯂꯥꯛꯆꯍꯧ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯗꯞꯀ ꯇꯧꯔꯛꯂꯝꯃꯤ ꯑꯆꯧꯕ ꯑꯃꯗꯤ ꯇꯣꯝꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯧ ꯑꯍꯜꯅ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯃꯤ ꯐꯨꯔꯛꯀꯅꯨ ꯅꯥꯏ ꯍꯥꯏꯕ ꯑꯩꯍꯣꯏꯃ ꯐꯨꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯅꯦ ꯃꯁꯤꯕꯨ ꯍꯤꯡꯆꯥꯕꯨ ꯑꯣꯜꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯥꯅꯤꯡꯉꯦ ꯇꯨꯃꯤ ꯂꯩ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯐꯨꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯐꯨꯖꯜꯂꯤ ꯁꯣꯝꯗꯁꯨ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯇꯣꯝꯕꯅ ꯐꯨꯔꯤ ꯃꯧ ꯑꯇꯣꯝꯕꯤꯗꯨ ꯃꯆꯤꯟꯁꯨ ꯈꯨꯝꯕ ꯂꯦꯞꯇꯦ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯐꯨꯐꯝꯂꯣ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯁꯝꯒꯐꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ ꯂꯩ ꯃꯄꯥꯈꯠꯅ ꯃꯩ ꯃꯄꯥ ꯅꯪꯕꯨ ꯁꯤꯟꯅꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯈꯥꯝꯃꯁꯤ ꯂꯥꯎꯃꯤ ꯈꯥꯝꯃꯣꯏ ꯈꯔ ꯐꯨꯖꯁꯅꯨ ꯍꯦꯟꯃꯜꯂꯤ ꯃꯁꯤꯒꯤ ꯃꯧ ꯑꯅꯤꯁꯦ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯈꯔ ꯌꯥꯝꯅ ꯐꯨꯁꯅꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯅꯕ ꯑꯁ ꯃꯩ ꯃꯄꯥ ꯇꯥꯅꯤꯡꯗꯦ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯤ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯑꯃꯗꯤ ꯇꯣꯝꯆꯧꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯩ ꯇꯥꯕ꯭ꯔꯥ ꯏꯃꯥ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯨ ꯏꯃꯥ ꯄꯥꯕ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯃꯧ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯌꯥꯔꯦ ꯏꯃꯧꯕꯨꯅꯦ ꯏꯅꯦꯝꯅ ꯉꯥꯛꯄꯤꯔꯕꯅꯤ ꯍꯧꯒꯠꯂꯣ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯆꯠꯂꯣ ꯏꯃꯥ ꯄꯥꯕꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯖꯧ ꯏꯃꯥ ꯄꯥꯕ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯄꯥꯕꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ
ꯏꯃꯥ ꯄꯥꯕꯕꯨ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯄꯥꯕꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯤꯗꯣ ꯇꯣꯝꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯇꯣꯝꯕ ꯑꯃꯗꯤ ꯑꯆꯧꯕꯅ ꯍꯥꯏꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯃꯧ ꯑꯅꯤ ꯑꯗꯨꯗꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯧ ꯑꯅꯤꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯅꯦ ꯃꯀꯨꯅ ꯄꯦꯟꯅꯕ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯂꯩꯃꯁꯨ ꯃꯆꯥ ꯃꯃꯧꯁꯤꯡꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ